Zelensky na Nganglingeida Austria gi far right MP kun Henbana walk out Toukhre. Ukraine gi President Volodymyr Zelensky na video link gi khutangda Austria gi parliament wangang bada mahaki wafam aduna Austria gi permanent neutrality gi firep thugai haiduna far right MP kun Henbana walk out Toukhre haire. Austria gi permanent neutrality gi wafam se ing lising amaga chamapan yangkai manga dagi hauna makhoi gi constitution gi saruk ama oiduna lakle. Law asigi matungin na Austria na kaidong nunggusu military alliance amata da yawroy amasung makhoi gi lam sarukta miray baki military base amata hangdok pa yahaloy haina firep lawre. Russia na Ukraine da landarak pagi numit chamri subaga mari lainana Austria gi parliament wangang bada Zelensky na phattabagi mafamda neutral waina laybay base oiba yaroy da bawafam ni haina phongdokhe. Ukraine da miyoy bagi awa anada mateng kaya pangbi bagi damak Zelensky na Austria gi mafam da thagat ba phongdokhe. Mahakna lower house ki speaker Blue Gang Sabobka amasung atay parliamentarian sing na Ukraine da laktuna Russia na thogaliba mang takpa kaya hagtheng na yengbiyu haina su invite tawkhe. Mang taklaba kaya yengbay base aikhoi gi miyambu baptabi ba manay masigi wafam si United Nations General Assembly European Parliament natraga atay international platform sing da khanarakpa matamda international law amasung Ukraine bu support tawba bot khudingmak yamna maruoy haina Zelensky na haikhe. Fattaba layba matamda neutral oina laytabay basi yamna maruoy haibadu aikhoina bap tagadabane masi geopolitics ke wafam natte adubu aikhoina miyoyba ama oina layduna miyoyba bu kanana ba honagadabani haina president haikhe. BBC gi report matungina Zelensky na Nganglingeida Freedom Party APO ge MP sing na walk out tawkhi amasung makhoi ge desk da thanamba placard sing da neutral oina lainaba ge mafam piyo ingthabada mafam piyo haina tharamba thengnakhi haire. Austria gi lower chamber da FEO ge politician kuntra laire. Zelensky na paujel pibada yaning da phongdokhi basi makhoi khaktane Zelensky na Nganglingeida gi hauna makhoi na mawong amada protest tawgani haina warning tawkhe. Makhoi na walk out tawduna ikaiba pirabaso speaker Savotka na Ukraine gi damak ahenba sel gi amasung atay mateng sing pigani haina wasakhe. Ukraine asi Austria gi maikay dage lingzel manaba utpibada matiksay haina mahak na haikhe. Austria na mamangdagi hauna Ukraine bu military gi mateng pang bading amloy haina khanganduna lakhe. Adubu makhoi na Ukraine bu political gi supporti tawde. Lanmi Khongatnaba Thourang Leite Russia Ukraine da songnariba langa mari lainana Russia na nirak suboy na Lanmi Khongatnaba gi Thourang Leite haina ngarang armed forces ki general staff Vladimir Zelensky na phongdokre military service ki damak kaubada lakhiba citizen marang kaina leiri amasung masana operation da yaujagi haina songthoroki ba kaya laire. Maramaduna anirakhan na mobilization tawnabagi Thourang Leite haina Zelensky na phongdokiba wafam ama media na quote tawkhe. Voluntary waina military service da yaujagi haina songthorokiba masing yamna yamle makhoi si contract waina lobani haina Zelensky na makha takhe.